खुरुमजै मैम पुनमक कंगले टुजेन मैम मफमदा मरुब E-pao खर अपडेट पिजरके अहान पाउदा कुकीजो सिंह खुंदारिब मफम सिंह मैतै सिंह चतोक चसिन तौब यारोय BBCC Ministry of Home Affairs amsung Kuki su militant singa wari sanaduna su agreement sahi ama sangtokhraba matung Kuki jo council na NIS to Impal Dimapur lambida miyamna maning tamna chatok chasin tawba yanaba amadi nomagi tangai podo pochai sing pusilakpaga mari leinana free movement hangdokpa yare haina lauthokhibadu sanaba yaroi haina village volunteer coordinating committee na thadorokpa cherol amana hairi committee asin thadokpa cherol amana haribana su sangdoknabagi damak exchange in National Highway to Impal Dimapur lambi free movement hangdokpada yare haribasi nakal namatagi oiba warep oibana loinana masi akan mamongda condemn toy hari warep basi miya maruina huji ojik kangluki irang asina hakthengna saiting pangliba stockholder singa tanaramdana lauki warep amane maramaduna hari warep basi chanabi yaroi Kuki jo miyamgi separate administration pdiba phawba Kuki jo territory da mitai miyam sing free movement toba yaroi Village Volunteer Coordinating Committee gi Maikai dagi Kuki jo Council boycott tawre Kuki jo Council na lauthokiba warep asiga mari leinana tholakpa apha phattagi daite pumba loop aduna pujagadabani su group sing asi Kuki jo miyangi mihut nate makhoina India government ka su pek changdoknaba warep lobada aikhoini yetpa leite loina su group singi damak Manipuri territorial integrity saugatnaba khanba tarabasu hari warep adu Kuki jo miyangi political gi oiba apamba amasung apunbagi warep natte maramaduna community asigi miyoi khudimangna amatoina punsinna Kuki jo miyangi interest asingana thabak tongnabasu appeal tawri hairi Mathangi pauda Gujarat Jalinote saramba khutpu thugaikre lupa lakh nifurongi Jalinote phare lusingba chenkre Gujarat ki Disha तालुका दलैब यामना मरुइबा सासिनबा नोट सारंबा गेंग खुटपु अमा बांसत कस्था पुलिसना लोकल क्राइम ब्रांच ना अथेंगबदा रे चथदुना तुगाइबा ngamkre lupa lakh nifurongi jali note phaba ngamle amsung khutpu adugi lusingba chenkre hari local crime branch ki team amana intelligence ki report phanglaba matung Disha taluka gi Mahadebiya khungangda Jalinote sing adu saba amasung nambagi thabak chathare haiba khangbadagi factory adura re chathakibani re chathaba adura mafam adudagi miyoi ani phaba ngamkhibaga loinana lupa lakh nifurongi oigadaba Jalinote amasung madu nambada sizinaramba khulai singchu phagatpa ngamkre ngarangi tawdok aduna leiba asigi tongan mafam singda Jalinote ka hena chaitorpagi network amasung miyamda khanganbada natana makha tana putoraktanabagi khongthang amasu ohinba ngamkhi Mafam adudagi phara miyoi ani adu Sanjoy Soni amasung Kosik Sima Likawi adubu factory adubu chalairamba Remal singa nantoktuna chenkre hairi ma hanadagi case 13 ta chenaba miyoi amani su hairi Mathangi pauda Pakistan gi nuclear warhead chamaga humdra leiramba thengnare report Pakistan gi nuclear warhead chamaga humdra leiramba thengnakiba maramna jumlonaba singna India da chauna nungnangba pokhalle Report amagi matungina Pakistan gi aronba nuclear weapon program kayamam paikhatpa maramna matung tarakpada paksana manghan tahanba ngamba khulai kayamarum putorakpa yai hairi kumja lising samapa mogdama panda United States ki Defense Intelligence Agency na kumja lising ani kun phawda Pakistan gi nuclear warhead homfudeino marfu phawbu leiraba yai hena phongdokhibani adubu wafam adigo ona tainaba mongda Pakistan da aronba mongda nuclear weapon program paksana paikhatkibaga loinana hauji nuclear warhead chama humda sangatpa ngamle hairi Mathangi pauda UNC September 9 ni mapalamde pot pusilakpa thinglagani Central government na free movement regime lauthokiba amasung naga singna namna khundaba Indo Myanmar border ngamkhai sambal khana tarang torakpagi mayukta United Naga Council UNC na tha sing ni pan gi ahing nongyai digi mapalamde pusilakpa polam sing thinglagani han lauthokre UNC gi information and publicity gi sel na thadok cherol amagi matungina naga miyang yapam aduk mayek seng na India government ka mari leinabo authority sing da memorandum kaya thaduna amsung khongjang kaya matang changsin na makoina lawriba phireba du yaningde haina utpa laikhrabani masigi ju matak da press statement kaya marum su thokpa laikhrabani adubu India government na hujik phawba ngakchau tekpa mong amo oina FMR lokthokhiba amasung ngamkhai sambal khabi thabak chathari naga singna yabang amloi maramadana lalonbagi polam sing putok pusin tamba tingnana khongthang asi lawrakpani hari pau sigiloina ngasi di Manipuri pau pija matang asi loisinjage me apun channel su nungsibiduna like share and subscribe to option bi haino su nolong singjari thank you all